पाउसेद युमफम ओइब मरोइब पाउ खराब दे तौजरी बिहार द एनडीए ना मेजॉरिटी फंगनाबगी मसिंगदगी हेनख्रे स्टेट 13 की सीट 59 की मरक मिखल दसु बीजेपी ना चाउना लीड तौरे सीट 294 लेबा बिहार विधान सभा की तंका अहुम थोकना अक्टोबर 19 नवेम्बर 3 अमदी तारीख पांथोकिबा मिखल की वोट मसिंग थीबदा हौजिक फावगी ओइना एनडीए ना मंजिन थादुना मेजॉरिटी ओइनबगी मसिंगदगी हेंदोखरे हौजिक फावदा एनडीए ना सीट 119 की मथक्ता लीड तौरी अदुगा ग्रांड अलायंस दा सीट 105 लीड तौरी आइना एजेंसी की पाउना आइरे मसिना मरम ओरगा बिहार दा अमुक खन्ना एनडीए अमदि मसिगी सुंगसिनबना सरकार पैरकपा याबगी थाजबा लैरे अमरोमदा स्टेट 13 की सीट 59 की मरक की मिखल की वोट मसिंग थीबदा हौजिक फावदा बीजेपी ना स्टेट किया दा चाउना लीड तौरे बाय इलेक्शन असिगी गुजरात पांथोकिबा सीट 9 मक बीजेपी ना लोइना लीड तौरे उत्तर प्रदेश पांथोकिबा सीट 8 की मरक की मिखल दसु बीजेपी ना सीट 3 लीड तौरे मध्य प्रदेश दसु रूलिंग बीजेपी ना सीट 19 की मनुंगदा सीट 10 लीड तौरे कांग्रेस ना 3 बीएसपी ना अमदा मंजिल थारे झारखंड की सीट 2 की मरक की मिखल की वोट मसिंग थीबगी अहुम सुब तांगक फावदा बीजेपी ना सीट 2 लीड तौरे नागालैंड की साउदर्न अंगामा जाउना मरक की मिखल दा इंडिपेंडेंस ना लीड तौरे कर्नाटका दसु बीजेपी ना लीड तौरे तेलंगाना दसु बीजेपी ना लीड तौरे ओडिशा दसु सरकार पाइरिबा बिजू जनता दल ना लीड तौरी हाइना एजेंसी की पाउना आइरे बिहार की पांथोकिबा सीट 292 की मिखल असिदा ग्रांड अलायंस ना लीड तौगनी हाइना तोंगान टीवी चैनल सिंगना पीखिबा एग्जिट पोल के ओन तैनबदा एनडीए ना मेजॉरिटी ओइबगी मसिंग अदु हेंदोखिबनी आइरे बिष्णुपुर डिस्ट्रिक्ट की ओइनाम प्राइमरी हेल्थ सेंटर की पार्किंग की मुहुत्ता दुकान प्लॉट छानरबा ओइनाम म्युनिसिपल काउंसिल चथरकपा थबक की मयुक्ता ngasi oinam maira paibi apunba lupna wakat khongjang changsin khre khongjang aduda oinam maira paibi apunba lup ki president mutum romana phongdorakpada tongan ba khonggang kaya ki ana laying lakliba oinam primary health center asida parking leitabagi awaba kokpa kuidringaida leijeriba parking asi thamdabida dukan plot chagani aiduna municipal council na chatharakpa thabak asi yaningde parking asida dukan plot chajinba yaroi aike atop pau amadana amukta maithiba yaraktaba president Donald Trump na Biden ga lan lepthanaba wakhal tawri US President Donald Trump kaitongwai da maithiba yarakte adubo hauzik Democrat Joe Biden na White House ka khrabani na mahak yamna luba phirep ama leibaki khallaga lemna maithire aina jaba natragana mabu namtuna lauthokna ba ngaiba loba tare numit mari vote masing thiba ki laifam chapum khakdana leirakna matung Biden mai pakhre adubo Trump na hauzik phawba lamjen loidri aina chigang khangle election yam chungkhide amasung lona jadaba vote masing thikhi aina mahna yumpham jawdaba maral mayam ama sire मेघल चिमाना भोट मसिंग जामना हेना गाखी आइना ट्विटर दा हंजन इरे लोगी थबक पाइखत कनी आइना वसकले मरक असिदा अनुब एडमिनिस्ट्रेशन जनवरी था दा थबक होब मतमदा खुरौ थांग यावतना साक्ति सोइदना सिन्ननबा प्रेसिडेंट खनख्रबा बाइडेन गे टीम ग पुन्ना थबक तोंगनबा डोनाल्ड ट्रम्प दा तक्सिन बा हेनगलकले बाइडेन ब प्रेसिडेंट खले आइबा फॉर्मल ओइना सखंगबगी थबक जनरल सर्विसेस एडमिनिस्ट्रेशन दा सिन्नै अदुबो एजेंसी असigi ट्रम्पना हाखिबे एडमिनिस्ट्रेटर इमिली मोर्फिना आउजे फावबा थबक हौदना लैरी अमसुं माकना करम्बा मतमदा थबक होगनी हाइबगी लंगला लंजिन अमदा पीद्रे नाखै सेंगदबा असिना बाइडेन ना कारे आइना मियाम ममांगदा सखंग्रिबा अमसुं इलेक्शन दा नमथाक तौख्रे आइना लाना लाउथोक्रिबा डोनाल्ड ट्रम्पना डेमोक्रेट चिकना गवर्नमेंट अमा सेपना बहोनरपा मतमदा खुरौ थांगद्रा थांगरोइद्रा हाइबगी मतंगदा वंग मयाम अमा लाखले प्रेसिडेंट खनबगी अनोब इरादा असुमना तुंगदा लाकदबा प्रेसिडेंट की लंबीदा खुरौ थांबगी थौदोक असी ममांगदा कया लैखिदे सही असी वायामना जामनरिबसी बाइडेन ऑफिस पाइगदरबा मतम असी लेप लेतने हेंगलकलिबा लाइचतमा थोकपा गवर्नमेंट की मैकेदगी मैकै सुबा थौरांग अमा पाइखतपा मथौ ताबा मथांग ओइबनने अमेरिका की नेशनल सिक्योरिटी अमसुं इकोनॉमिक इंटरेस्ट असी यूनाइटेड स्टेट्स गवर्नमेंट अमेरिकन मियाम की अपांबबो इकाई खुमनगनी अमसुं खुरौ थांबा लेतना अमदि शांति ओइना शक्ति सिन्नगनी हाइबगी इंकेट फेडरल गवर्नमेंट मयक सेंगना अमसुं थुना पीबगी मखा पोली हाइबा हाइना बाइडेन ट्रांजिशन की एजेंट साकिन नोमाइजिंग मिटा ट्विटर इके बाइडेन हाउसिक लाइरिबा एडमिनिस्ट्रेशन असिदा लैबा मरु एबा एजेंसी सिंग पाउ फाउनबा ट्रांजिशन स्टाफर ग्रुप सिंग एजेंसी रिव्यू टीम सिंग सेमख्रे बाखोइना बजेट अमसुं स्टाफ का मरी लेनबा फिरेप सिंग पंदुना लेरिबा रेगुलेशन सिंग अमसुं खुमांग चौसिनबा लेरिबा अतै थबक सिंगुंबगी मतंगदा इन्फॉर्मेशन सिंग हाउजिक लेरिबा ट्रम्प एडमिनिस्ट्रेशन के डिपार्टमेंट सिंग दा लेरिबा स्टाफ सिंग दगी खोंगनी अमसुं रिव्यू तौगनी अमसुं शक्ति सिनबगी सेम साबदा बाइडेन की टीम दा मतेंग पांगनी यामलबा डब्ल्यू वाइट टेबलेट फारे
Imphal Dimapur lambigi Kanglatong Bithongda ngarang numidang waram naha amadagi Imphal West District Police Commando gangbu amana jamlaba WY tablet sing pare Pawgi likhul amana ai Imphal Dimapur lambida jamlaba drug pukre haibagi paw phangbadagi Imphal West Police Commando gangbu ama Kanglatong Bithongda jatawuk check tawbagi thabak ngarang numthil changchin ke check tawringai airbag baiban naha ama singnaningai oibal na lakbadagi khamlaga verification chathagi verification chathabada miyoi adu thanglun khongsai Elias Aboy Jahi Kuntraga Daruk Apokpa Samo Khongsai Kangpok Pigi Khajang Khundagini Aiba Khangba ngamkhi Makhata na mahakki airbag adu angdoklaga check tawbada sapon kep humdoida brown sugar jaromba thengnagi aire mahakna phongdorokpagi matung inna mamangda anirak brown sugar Guwahati da leiba Rohan koba amada pikhiba leikhe aiba khangba ngamkhi Pharaba brown sugar sing adusu Rohan na phonda Chosanpur dagi lauruna ba khangalakbani mahakna Chosanpur da chatlaga laururaga Guwahati da punhana ba khonnebani aike Pharaba miyo edu brown sugar ga kone na makhataba logi thabak lokhanaba Sengmai Police Station da sinaba ga loinana JFIC Imphal West tu gi mamangda ngasi puthokre makhata na November 15 phawa police custody da rimal laukhre Marakasida tha asigi tareta pangthokiba kendra mari gi mikhal gi bot masing thibat loikhre kendra mari asigi independent merep ama yauna BJP gi merep ahum mai pakhre tha asigi tareta pangthokiba marak gi mikhal gi bot masing thiba loisen khiba ga loinana mai pakna basing lauthokre Wangoi Kendra da BJP gi mirep oikeba Minister Olu Khoina mahake khwaidagi naknaba lamba oiriba NPP gi mirep khuraijam lokenbo maisiba pituna mai pakre Wangjing Tentha Kendra gi oinasu BJP gi mirep paunam project mai pakre Lilong Kendra da independent mirep oikiba Wai Antas Khan mai pakhiba ga loinana Saitu Kendra da su BJP gi mirep oiriba ngamthing aukipsu mai pakre Imphal West Thobal amadi Kangpokpi District ki DC Office da Security akanba section thorong lakhutuna ngasi ayuk pung 9 dagi bot masing thiba haunaba matam lepkhrabaso sindok sinjin da matam khara changbana maram oiraga ayuk pung 9 makhairom tarakba adwai dagi bot masing thiba audakhe Imphal West DC Office da Wangoi Kendra gi bot masing thikhe Thobal DC Office da na Lilong amadi Wangjing Tentha Kendra ani gi bot masing thikhe Kangpokpi DC Office da na Saitu Kendra gi oina bot masing thikhe Wangoi Kendra gi oina numit jungba pung barorom tarak pamatam da bot masing thiba loi khibaga loinana BJP gi mirep o lukhoina mai pakle aiba khangba ngamkhe o lukhoina apunba voter masing lising tara chanipani phuga mathoi NPP gi mirep khuraijam loken bot masing lising tara chatruk kunganipan aduga INC gi mirep salam joina bot masing lising manga changwani phu phangbaga loinana nota da miyoi marfuga marina bot thadaramkhe O lukhoina mahaki khwaidaki naknaba lamba oiriba NPP gi mirep khuraijam lokendagi bot masing chani yangkai daret henduna mai pakhibane mikhal da mai pakraba o lukhoiga DC office da pangthokiba pawgi mifam da mahakna hai lengak asida kendra gi miyamna thajaba thambaga loinana mahakbo myut ama oina thagat biba asimakna kendra asigi miyam gi apamba sing thabak to onthokna ba khonagani aiba jawna phong kya su phongdokhe Lilong Kendra gi oina INC gi mirep ama independent mirep ani punna mirep ahuna laba tawna bagi matungda independent mirep Wai Antas Khan mai pakhre magna pun babotan masing lising taraga taret chamaga sukna taruk phangtuna mai pakhe magna mahake khwaidagi nakna lamba oina independent mirep BJP gi lengak no support liba hanachu minister Ramlab Abdul Nasir dagi apun babotar masing lising ahum sukna humragani pan henduna mai pakhe Wangjing Tentha Kendra da mirep ahumda lamba tawna khibada lepak lengak pairiba BJP gi mirep paunam project na mahaki khwaidagi nakna lamba oiriba INC gi Hemantabo maithiba piduna mai pakre mai pakraba BJP gi mirep paunam project na apunba voter masing lising tara manga chatret kuntraga taret phangduna mai pakhe mahaki khwaidagi nakna lamba oikiba hanagi minister Hemanta dagi apunba voter masing lising amaga chatruk koni thoi henke Hemanta na apunba bot masing lising taraga mari chamaga tara manga phangke independent merep oiba S manau bina bot masing chani marfu daru phangke kendra asida nota da chamaga marfum doina bot piramke saidu kendra gi ona sulengak paiba BJP gi merep ngam thang haukip na mai pakre ngasi nongthil pung ani phawpada Kangpokpi district ki DC office da sathaki ba bot masing thibagi round mari chuba phawpada BJP gi merep ngam thang haukip na apunba voter masing lising mapan chahung kuthamathoi phangduna mahaki lamba oiriba INC gi mirep tagi mangjan thaduna chatke INC gi mirep oiriba lamthin thang aukipna hawjik phawbada bot masing chang lising manga chukne ni phogene pan phangke nakalamaromda Malaysia da mioi chanipan jangkhai ni thoi amasu COVID-19 na ba thengna khre Malaysia da COVID-19 na ba anoba mioi chanipan jangkhai ni thoi thengna tuna laibak asida laina asin haba mi gi masing punda lising ni phu chani supna mapan sure aina laibak asigi health minister na phangdokre
Health Ministry ki Director General Nur Ihsam Abdullah na press conference amada haike COVID-19 naba anoba miyusing adugi manungda tarahumdoi mapandagi naraga lakpani amasong atay na miyam maraktagi launaduna nabani haike laibak asida novel coronavirus na sikiba miyoy anoba mari tharaga punna sani marfu taruk sukre atopa miyoy sanipan kun mga amasu naba phakiba loina na laibak asida naba phakiba mi punna lising kunipan sani kun thamari sukre haina mak na makata ke aroi pada content sek asigi maru iba pau khara asiba pau dum jariba Maribor Local News YouTube channel amadi Facebook page asidagi yang biri puna mapko thaga chari loinana channel asina dum da kanar badi subscribe like and share to ba kawi gunu puna mapu amuka hanna thaga chari